Image paodam yengbiru singwa hanbada taram lok sabol na khurumjari ngasi gi maro pauda citizenship amendment bill awang no puk state singda chanhana ba honor pu yaring do pung dukuna filmmaker aribam syam sangra padri award handokre numit mari ni satrapa search centenary thorum loisin kre loinana prime minister Narendra Modi na le airport sagadaba terminal building urep bim tamkre hojik mapung oy pau lobi resi India lengakna citizenship amendment bill CAB 2016 awang no poki state sing maroina manipur da chanhana ba honor pathosil yaning da pung doktuna India lengakna aingonda pibi ba Padam Shri award asi handok sare haina Padam Shri award di aribam syam san ngasi pamusing da pung dokre aribam syam san magi imda pangthok ko pawi mifam amada makha tan haiki bill asi manipur da chanhak patar badi manipur khundari ba puruk macha macha sing nong di soidana mut khagani tongi nam da masi khanbiduna bill asi handok pinaba appeal troduna manipur da leiba myamna bill asi yaning de habsi hojik hawri be hewasina chap chana takle maram asina bill asi handok kinaba India na aingonda pibiba Padam Shri award asi handok pani haiki is a mark of protest to the Citizen Amendment Bill 2016, which was passed by Lok Sabha. I today return Padma Shri Award to the Government of India. I was very happy in 2006 when this award was given to me, was presented to me by the then respectable President of India. But today, when this particular bill was passed by Lok Sabha, it gives tremendous pain to me. As an Indian living in a democratic country, our voice of the Northeast, should be given a proper place. So, I appeal to everybody to stand against and oppose this bill, and so that there will be, better India, united India, and a bright and future India. And so today is a mark of protest to this particular bill. I return Padma Shri to the Government of India. Citizenship Amendment Bill 2016 yaning da phong doktor ngasi Kaksing district ki Kaksing Kaithel da leiba Block Congress Committee office mamangda wakat inform chatakre Block Congress Committee Kaksing na sindra chataki wakat inform aduda Kaksing Block Congress Committee gi lusingba kaya su saru yaki wakat mifam aduda saru yaki ba singna phongloki bada aikhoina cap asi yaning de masigi mayok to lepli bill asina awang no poklam damda hanadaki mitop changsilakpagi seitheng mayok na duna lairingai cherak asida amuk nauna cap asi chanhalakba horakpa chanhanaba honarakpa asina lamdam asomgi yalhomi singi khongul mutkhinaba honarakpani haina lawi maram aduna bill asi Rajya Sabhada puthokringai da handokadabani haibna singba wafam kaya phongdoknaki wakan mifam aduda cap pass tawba yaningde cap khudakta handokadabani cap chanhanaba honabiganu cap na yalhomi miyam muthatnaba honaba yaningde long live Manipur haibna singba placard sing sina khibga loinana kholau kya sulauki Center da leiba BJP sungsinaba NDA lengak amadi Manipur da leiba NBN singba BJP gi lengak asi miyak mayok da leiba lengak amani haina Rajya Sabha gi MP su elba Communist Party of India CPI gi National Council Secretary Comrade Bine Biswan na phongdokre ngasi CPI Manipur State Council na sindana BT Road da leiba Irawat Bhavan da Citizenship Amendment Bill gi matangda pangthokpa pawmi phamo da CPI gi National Council Secretary Bine Biswan na sarukya duna hai NDA renga ki lusingba Narendra Modi na tawriba thong sing asi leibak miyam gi hak bat pathongi makhoina leibak asida anti national anti peoples waiba thong kya sathadana leire
हौखिबा जनवरी की सेक्शन 9 दा लोक सभा दा बीजेपी ना नफु साफु दा पास तो हनकिबा सिटीजनशिप अमेंडमेंट बिल 2016 असि कम्युनियल ऑफ बिल अमा खंगनी बिल असि सीपीआई नाकन ममोंग दा कंडेम तवी CABSC राज्य सभा दा पुथोक लकलबसु CPI की ओइना बिल असि मायक तो लेदुना बिल असि तहंदरबा पास तो हंदरबा होदगनी मणिपुर की मियाम लोइनना अवांग नोबु की मियाम दा फावर नुवाइतबा सिंग अदु सोयना कोनगनी हाइखि ngasi Manipuri Youth Front Association MYFA Silsar Assam Sinduna Citizenship Amendment Bill 2016 bu yaring da phongdok po oina Silsar ka sa da bike ki rally ama satkre ngasi ki bike rally adu Silsar ki Boalzur National Highway Point dagi hoduna tongan ba mafam kaya da satki mafam sing adu de Sirukandi Berakhal Tuko Colony India Club Kasar College Point Sadarghat Longpur amadi Modura full power satke ngasigi MYFA na senba rally aduda Assam Coast Rajbangshi Students Union amadi Nikhil Vishnupriya Manipur Students Union na saruk yaruna bike samro na saruk yaruna rally du satke bike rally adu saruk yakiba miyamna bike ta cap ki against ta iba wahi kaya thetke amadi BJP go back haina singba kholau kaya su laudna rally du satke ये बीजेपी गवर्नमेंट यदि बिल जो पास हो जाए तब तो हम लोग बाध्य होगा अस्त्र हाथ में लेकर इंडिया गवर्नमेंट के अगेंस्ट में युद्ध करना ये बाध्य होगा ये इसके सारा कोई उपाय नहीं हम लोग कोई बचने का कोई सवाल ही नहीं होता यहाँ पे डंपिंग ग्राउंड होने से हम लोग का अस्तित्व कहाँ रहेगा अभी तक हम लोग का कोई जॉब नहीं मिल रहा है कोई फैसिलिटी नहीं मिल रहा है गवर्नमेंट सब रिफ्यूजी होकर MLA हो गया तब हम लोग का अस्तित्व कहाँ रहेगा वही सेव करने के लिए हम लोग अभी से लड़ाई कर रहे हो ये बिल के विरुद्ध नॉट फॉर द डंपिंग ग्राउंड ऑन द ब्लैक बिलिंग नहीं तो हम लोग युद्ध करना पड़ेगा रक्त देना पड़ेगा हाथ में बंदूक लेकर लोक सभा ने पास तौरबा सिटीजनशिप अमेंडमेंट बिल 2016 राज्य सभा ने पुथोकपा यारोय हाइबगी दाबी तौरदुना मणिपुर की तोवान बा माइरोय लुप तरुक एमसु देशाम MSF KSA सुक अमदी एम्स की माइरोय सिंह अमदी कैथेल फंबी इमाइबिल सिंह ना दिल्ली की जंतर मंत्र दा खोंग सेंशन बदा सरुक याखिब सिंह असी इम्फाल थुंगलखै मखोयने इम्फाल थुंगलबदा मखोयबु मियामना हराउतेन ओके ngasi इम्फाल दा थोरखिबा माइरोय सिंह अमदी इमा सिंह इम्फाल थुंगलबगा थाव ग्राउंड दा कैप 2016 की मैप पांगथोकपा वाकन मिफमदा सरुक याखि हाइरे All Manipur Football Association Amphagi Makada Manipur Women Football Team Biga Saigangi #1 Football Team ga Mongwada Women Football Exhibition Match Pangthokre Match adugi matangda Act is Policy ki convener RK Sivasana Haiki Manipur amsung Myanmar ga apamar sagataba yade Mandre da Manipur ki Trade Center ma hangbiu lampi gi haina Mandre ki semester na Manipur ki semester da khangalakle loinana guest house ama sangna ba khon su khangalakle masida Manipur lenga ki mai kai dagi angaba mateng pangnak su khanglamle masina kongsat asigi Manipur ki lenga ki mai pakmani Nasi midang miyang misalnya nama pantuk pega loina ngarang Manipur ki tim amadi official sing hek thungbaga Saigangi speaker na Manipur ki speaker ikai khumna ba utpoina sale nama suchaki sale na da monthly am di Imphal ki bus service ki matang da Manipur ki semester na dokubada masi ki matang da di monthly ki speaker na masi se na ba thorang di leire adu Myanmar rom da ki chapsaba ayabadi phangdi haina phangdukhe football match adu da Manipur assembly ki speaker Y Khamshan na thol mithung Loinana Saigangi semester su saruk yaki Manipur Legislative Assembly ki speaker Y Khamsana phongdokibada Manipur ki show festival ma oiriba Sangai festival asigi manung chana pangthokpa Myanmar ki Saigang region amadi Mandre ki women football team ga Manipur ki nupi football team ga women football exhibition match pangthokpa horokiba asina Indo Myanmar ki laindan mari asu hena sesin hanbang ngamlagani Laibak ani asigi mari hena phagatnaba Union Cabinet of India na laibak ani asi lathokna sin taw yana ba haina agreement inakiba laikhrabani Kongtang asina bak ani asigi hen raksina naba maikai da porpada natana sapot lambi da hen kana ba bibang ngamagani Manipur lengang nasu tongan sapot kongtang gi oiba lambi da kongtang kya paketuna lagri kongtang sing asigi manungda Myanmar da daiba Buddhist pilgrims yauna Manipur da ana laeng nabagi damak Myanmar da gi lakade miyamgi kudong sa da gi damak Manipur da guest house sama sana ba thorang leire Manipur da atop lebak singi maroina Myanmar di Thailand gi lon nithina khangnabagi pandam da Buddhist Religious Teaching Institute ama Manipur hangun honari magna Myanmar government da appeal trawduna haikibada
Northeast India Land Route Trade Center ama Moniada Sanamgi Mapam Pibinava Pondoki, Kontang Silava, Ani Lalo Itikilamda, Kumang Josimang Amagani Hike. January Kuntrama Twigi Hoguna Standard District Modi Village da Laiva Living Hope Theological College, ground is a third pa, Standard District da Kundariva Anal Naga Tribe Singer, Christian Lining, Satuna Ahan Visitors, Lincoln Kiva, Sahi Chama, Mapung Park Church Centenary, Thoram Nasiloshin Crate, celebrating his excellent grace, Haiba Timda, Anal Naga Baptist Association, and Bana Sinduna Bangtokiva, Church Centenary. Thoramgi ngasi losin bagi thoramda Sandel ACG MLA su wariba Manipur lenga ki YAS amasung Water Resources ki Minister Letpau Hakimna athoiba mitunglen waina sarugya ki loinana ADC Sandel gi Vice Chairman TS Joy Lamkang Sandel SP Angam Aiken AR gi CO Colonel Prasad ex-MLA St. Victor Nonglung Sir Skill Singh Basing Kungi Chairman Singh elected ADC members Singh amasung Tuan ba Mir Singh su sarugya ki Lining Laisol amadi Anal Naga tribe ki nat ki jagoi sei kaya ga loina pakto ki ba ngasi gi throm aduda athoiba mitunglen gi warol piaduna Minister Letpau Hakim hai anban sinura pangthok iba Church Centenary thorm asi Anal Naga Baptist Association khakki natana Sandel Punumakki sathok chaningai ni matam amada Sandel district asi tangdu leita da landam ama wairami adubu ngasi ing tappa landam ama oire miyam nasu landam masigi thadrak pasakot thorangi thabak singda afaba support pibirakpa hore adum oina mak landam masigi miyamna hainabi ama oina lengang na thadrakpa scheme sing niyom sumna sin nadaba amadi leidi lengang na miyam damak thabak khara torpada praja singna asengba asumba kharada orbasu tausi prajana asumba tawdana leaders singda tainabagi thongsi tawbigano haina apel tawki loena Mang Makata do not Sandel District support Toranga Mari Lena High Sandel District Miang with the Mukta Husi Packet Liva Amadi Tungda Packet Kadava Tabak Tom Singa Miang Ayapa Pibigano District Asigi Kana Legislative Sing Yum Sabigani Lena Kana Legislative Library Singi Mahi Tambagi Tuition P Mahaki MLA Torotaki Pigani Haina Lautoki Lena Multi-Sector Development Program Gi Makada Modi Village the Sangat Sagadoriba Living Hope Theological College ki Kataruk Sanaba Amadi Hello India ki Makada Lupa Lak Tara ki ground ama 2019-20 ki program da haptuna semlagin hainasu laptop ki Please kitang chumna tawsi praja MLA sing khalta da taina ganu ngasi no mai kawaya hayang ni amamu kar tani amamu kar kana waisu prajana go Pai by Melega, government signal, Kitang Torpadu, Kitang Chumna support of Viva, Chumna Hoshi Satpa. Some leader of Makoina elect of Wakanda, Markok Tainaba, appointed in Chumna, Suktok Tokdaba. Sigi Habit City place Prazas in the a Kognuna, Mayanda, Hajage, Amada di Kitang Skim Singer Si Prazana Chumnam Tanto Bionanta. Students Library Association Sala Kaksingna Nungtigi Nungtil Pung Humdagi Manga Paugi over Daily Library Service Program Nahuna Hangupagi Thoram Amangasi Grace Scottish Academy Kaksingi Library Hall Pangtokre Thoram Dura Kaksing Municipal Council Chairperson N. Sajid Kumarna Atoba Mitung Vice Chairperson K.S. Jajit Amadi Sala Kaksingi Advisor Y. Mahendro Anina Kanaba Mitung Singh Aduga Sala Kaksingi President K.S. Sawana Thrama Puana Sarvyaki Nasi Thromdo Atoy Mitungena Reward Katun Hodoki Aduga retired librarian and Priya Kumarna academic library and role of library in the society have Hidamda Akanaba Waro Piki. Pakapta Hapto Kribusing Matanga Sumo Putok extrajudicial education victims families association Manipur even the Sanchilak Pasida Tangriba Kudong Chadu Sing Matang Nasi Miami Poma Konung among the labor, Lamian was hung in the Pantokre. Tramadu, even with President Raymond Haiki, Pakap the Secretary Hatopic of America, do combined force among a thing with that sing the mother, super from the Pope with the Hatoki with the gig. Masiga Sumba, the Malanzin Putopum the Bani. Manamaduna, even the sanction of Pakap the Hatok, because singi, as Sumala Lalanzin, Tizinbagi Konging Asida, Nandamasi like Miam Zusover Pew, Miam Paras or Tanda, even the sanction liver causing a sea, Summa Putopum the
makha tana haikibada phakapta hatpikhrabasinggi matangda inkumjal singaniga sumna tratukta Supreme Court ki directive ki matungina CBI da Supreme Court na sinarba matungda investigation asi horakpani adubu aukiba kumja English sing aniga sumna tribal ki December kunthama toy phawda investigation case ni phuni thoi lo haibada hojik phawda FIR ni phuni thoi manungda case khuding makki FIR kunthama pan pale madugi matung hojik ki oina CBI da sinarba charge sheet tawsi case ni palni hojik ki oina trial tawda case manga da trial asi laire trial asi horpada horpu matamda aikhoida victims ki maikeida evidence amadi witness leitabdagi awam khudongchaba kaya mayok nare haibdi witness sing da harassment pirakba aduga senior singi matakta mapung phana case file tawdagadi trial asida mapung phana asumbu purpa ngamloidabagi maram leibna masi court thoksadaba amadi lebak ki maikeidagi ibhamna sangsilliba asi mapung phana mateng pangbirakta adu numaite From Aduda Manipur Human Rights Commission ki acting chairperson Khaidem Mani, All India Lawyers Union Manipur Unit ki president Puyam Tomsa amasung social activist Ningthauja Lancha su saruk yakhi. Ngasi February tang ahum nomaijing ki nungkil pung ani ga makhai ta matamda nomaitem Sarat Chandra P Anjaw amadi KSS Tawa Singh na preside tawduna thumkhong loknungdagi haying popi phawba da hingabi lambi oina inkhol koidiba lawmi singi oiba mifam ama Children Park Community Hall kaching makha lekai da pangthokre mifam aduda punal sambunggi miyamna inkhol gi potsai mangan takhanba amadi atai hiram kya gi matangda khanakhi maduda tongan tongan warep hom lawki nasi mifam na lawki ba warep singa dudi numit kharni gi mamangda punal gi khunja kharna mayangambam lukhoi endrembam sanatomba amadi atai lawmi singi inkhol sang mangan takhananba Uwayan thakpa asin singbat thawong kaya sa thakpasi yamna sumdab sajatni amadi sahi kaya gi mamangdagi kaksing punal nungsi chanana lairikpadu khongaw na bagal loina kangrup ki irang sagatpani punal khunna patdaw wangpu mathakta punal khumanda khundangi matamdagi hauna law inkhol koiduna lairikpani amadi punal khungi lamachet ama sokte mana maduna inkhol report sei mangam tahun khiba asi punal khunna singpham thoi matung na singba ayat apan pirak patholabadi madu thropa apapatagi daita punan kunna pugadabani haiba wayap sing yawi nongmai khongchata Jammu and Kashmir da lagliba Prime Minister Narendra Modi na le airport lupa crore samri ga marfu sang sagadaba terminal building amagi urep yung tamkhre data khonggang manaki de da saba mai megawatt mapan puthokadaba de hydroelectric project su hangdokre to 220 kilovolt Srinagar Alustang Dras Kargil lay transmission system so Prime Minister Modi lebak ta kathokrai loinena region na da ahanba oigadoriba University of Ladakh su launch tawki University asigi makhada legedaba college singdi le Kargil Nubra Jamskar Dras amasung Khalatsi degree college singni Ladakh yoba trekking road amasu Prime Minister Modi hangdoki thromadu wangang buda Prime Minister Modi haikibda Bilaspur Manali lay rail line loibadi Delhi dagi le phawgi lambi tensil lagani masina tourist sector rasu kana pirigani tungda Prime Minister Modi na project kayama pakhanabi urep ing tamgani amadi loiraba project kayama hangdokani project sing adugi manungda All India Institute of Medical Sciences amasung 624 megawatt Kiru hydroelectric project yawi. Congress Chief Rahul Gandhi na haikre mahaki party na karingba sakti payab di lomi singi loan ki sentham kokani Rajasthan Madhya Pradesh amasung Chhattisgarh gi mikhalda wasakiba loan gi sentham kokpagi waham sing thabak oina othokpa haure haiki Patna na pangthokpa rally am the Congress President Rahul Gandhi haiki bada Congress na bo power payab lebak asigi lomi punamaki loan gi sentham kokani meeting of the state anugi opposition gi sing Tejaswari Yadav, Sadat Yadav amasung atai lusing basing kaya su saruyaki. Government sahi gi oina laumi sing rupa sing taruk pigani hairiba sidi yamna pikraba selfam ni haina su mahal pongdoki. Amramda Congress ki loan kokpagi wafam adu Prime Minister Narendra Modi na karimda no haiki bida sahi taragi mamangda lengak kiba Congress na loan kokani hairaga kokpi dana mi khudingwa pu apang basida lagni haiki. Howsing Arubida Maru Power Pijari. Citizenship Amendment Bill Awang Nopuk State Singda Sanhana Honorable Yaring the Pundukuna. Filmmaker Aribum Sam Sanmana Padri Award Handokre.
नुमित मरिनी चथरपा चर्च सेंटिनरी थोरम लोइसिनख्रे लोइनना प्राइम मिनिस्टर नरेंद्र मोदी ना ले एयरपोर्ट सागदबा टर्मिनल बिल्डिंग उरेपिम तमख्रे ngasi gidi paodam sanduk seba matang su lo jeri miam mo kana